ngasi numida waram phongkhiba tungan manipuri sifungsingdagi maroibi ipausing myamna thamjagi ahanbada kanglaipa maira news tagi khongosaraga naurem birhari college na thengnari awawa lengana khangi lengana college loukhatkadore haiduna khoiren masa paiduna pamdaba thaudok sing thuonnanaba honagumsi 23 basita kumar lengana college loukhatkadore haina khoiren masa painaduna pamdaba thaudok singi maru hunana honabagi muhutta louksinbada mathau tabasing college adura lehanana honabada mai onsinsi naurem birhari college ki awab lengana khangi kari tabu yabagi haibadu yengsilaga lokhat payaba thabak lokhat kani hain education minister thanaujum basada kumarna phongdokre wafa masing asi khundra kwamda liba birhari college ta rooftop gardening and landscape designing haibi hiram danga sidagi horaga hayeng phawu sathagadaba workshop ta demonstration program hongdokpagi thoramna phongdokhibani salibase sigi oina college asidagi mai masing amadi sana khonabagi lamda college ki mai purakraba mahairoi kayabu taram oktuna pangthokpa thoram aduda isam gi hanigi president and rajendro governing body naurem birhari college khundrakram gi chairman and iwohol amadi secretary usam dizen yaun college uja sing saryakhi thoram gi matana wangang education minister basanta kumar na hai lengang lamda masigi college sing fagat hanana bohonari school college sing fagat hanba matamda akoi beda leiriba miyam gi asobo thaudang lei miyamna lokhom thokpa thaudang sing lauraba matamda da school college sing fagat hanba ngamgani lengang na anobu thaurang ama oina thangja numit khudingi no school bag de lauthoktuna thangja numita laisu oibi yaba mahi sing takwi tambiri lamda masida leiriba apun mami singi sada kunga manga mahiroi sing oiri adubu khunai asida leiriba mahiroi amadi na singbu afaba maikei da purakpa haibasi ahal oiraba singi thaudangni lengana college ma lokhatpa haibasi police amagi makhara lokhatkadabani national assessment and accreditation council NAAC na assessment tawkhibadugi matungina su college ki marai plepi lengana college loukhatkadore loukhatpada college asi yawi natragana yawdi haiduna misang khomlaga pamdaba thaudok thoknaba maru hunbigi thabak thadokpiu kaidongwai disu asan mirai naibu mongna lengana thabak tawrai police amagi makhara thabak tawgani naurem bihari college na thengnariba awabasi khangi maduna kari tabu yabagi haibudu yingsilaga lokhatpa yaba thabak sing lokhatkani haikenasu pausna makhatana su phongdorakli atopa pawmana mesina loukhaubagi thabak tawkhibadagi loukhaubgi singi senda lambi leitre hauzik poinu thau yorakpasida manipur gi lokpham ayamada phaumunduna loukhaubagi thabak khongjel yangna sangsin bhaurakli manipur gi lokpham kayada loukhaubgi nupi singna loukhaurambadu hauzikti mesin oina loukhaubagi thabak satharakpadagi loukhauduna senda lambi oiramba loukhaubgi nupi singi senda lambi leitabadagi awaba mayonari pausi sina phangmo paugi matung ina mesin sizinaduna loukhaubada louk sangam amada lupa lising ani lauri aduga loukhawi singna louk sangam ama khawbadana lupa lising maridagi lising ahunga songa phawba lowi hari adubu hauzik akangba lokhom singdadi mesina loukhaubagi thabak yamna kana sathari nongmuna mesina louk sangam taragi mathakta khawduna sel tali laupu singnasu mesina loukhaubana hena phai haibadigi mesina loukhaubagi thabak tawhonbagi thabak hauzik yamna kana sathari amaramda mausadigi oina ugei phak sizinaduna phawbi haiduna Sairong sizinaduna lau yaibigi thabak satharambadu tokhibadagi mesin sizinaduna lau yaibigi thabak paksana sizinare lau sangam ama mesin yaibida lupa lising ani lawi maduna hauzik manipur gi laupham ayambada mesin sizinaduna lau yaibigi thabak sathakibadagi poinu matamda lau yaiduna sendan pham oiramba laumi sinmi kyagi pe sendan pham leitaba haibadu oire hanasu pausna makhatana phongdorakli amaramdana Handloom amadi handicraft ki potok sing mapung phana puthoktuna mipan tangda lamdam amu ohelasi nemsa kibzen lamdam asida phangliba handloom and handicraft ki polam sing mapung phana sizinaduna amadi lamdam asida ki puthokliba handloom amadi handicraft ki polam sing asi hena puthoktuna malem gi sinba thuna masak taknaba honasi loinana mipan tangda lamdam amu ohelasi haina textiles commerce and industry minister nemsa kibzen phongdokre wapamasi mathang thagi mari dagi hauduna taraga mari phawba Nilakuthi da leiba Urban Hatta pangthokadoriba Manipur International Textiles Expo Manitex ke pausal pubo cycle rally lamthabagi thoramna minister na phongdokhibani Manitex organizing committee na sinduna ngasi pangthokiba kanglagi nungsup thongdagi cycle rally lamthabagi thoramadu da minister na makhatara dun hai Manipur si malem na sakta ko de helum amadi handicraft na asabu thodang lawi habesi aikhoina kaudana hena puthok tuna mipal tangda lamdam amu ohena na bohona saiki
ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯆꯤꯌꯔꯃꯦꯟ MLA ꯀꯦꯁ ꯏꯕꯣꯝꯆꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯇꯦꯛꯁꯀꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨ ꯂꯝꯇꯥꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇꯔ ꯕꯣꯅꯤ ꯄꯤꯂꯤꯅꯥ ꯃꯦꯛꯁꯤꯅꯥ ꯑꯃꯗꯤ ꯕꯤꯖꯨꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯚꯔꯑꯣꯜ ꯇꯥꯏꯇꯜ ꯐꯪꯕ ꯕꯣꯗꯤ ꯕꯤꯜꯗꯔꯗ ꯀꯥꯔ ꯑꯃ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯦ ꯁꯨꯅꯟꯇꯥ All Manipur Bodybuilders Associations AMBBA ꯂꯤꯁꯥꯡꯁꯤꯅ ꯆꯠꯊꯔꯛꯄ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯁꯀꯤ ꯗꯥꯏꯃꯟ ꯖꯨꯕꯂꯤ ꯆꯍꯤ ꯑꯁꯤ ꯗꯤꯁꯦꯝꯕꯔ 3-4ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯂꯣꯏꯅꯅ ꯀꯣꯟꯇꯦꯁ ꯑꯁꯤꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯚꯔꯑꯣꯜ ꯇꯥꯏꯇꯜ ꯐꯪꯕ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯗꯨꯗ ꯀꯥꯔ ꯑꯃꯁꯨ ꯄꯤꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯅ AMBBAꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯂꯦꯝꯕꯝ ꯁꯨꯅꯟꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯂꯩꯕ AMBBAꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯨꯅꯟꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯁ ꯑꯁꯤ ꯂꯨꯄꯥ ꯂꯥꯈ 10ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯁꯦꯟꯐꯝꯅ ꯁꯤꯜ ꯂꯥꯡꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯁ ꯑꯁꯤ ꯗꯤꯃꯥꯟ ꯖꯨꯕꯂꯤ ꯑꯣꯏꯕ ꯃꯔꯝꯅ ꯂꯨꯄꯥ ꯂꯥꯈ 15ꯗꯒꯤ 20 ꯐꯥꯎꯕꯒꯤ ꯁꯦꯟꯐꯝꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯀꯣꯟꯇꯦꯁ ꯑꯁꯤꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯚꯔꯑꯣꯜ ꯇꯥꯏꯇꯜ ꯐꯪꯕ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯗꯨꯗ ꯀꯥꯔ ꯑꯃꯁꯨ ꯄꯤꯅꯕ AMBBAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯃꯟ ꯖꯨꯕꯂꯤꯒꯤ ꯑꯦꯗꯤꯁꯟ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯕꯨ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯛꯈꯪꯂꯕ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯁꯥꯟꯅ ꯑꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯤꯛꯂꯝ ꯑꯗꯨ ꯀꯥꯏꯗꯅ ꯆꯠꯄ ꯉꯝꯕꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯃꯟ ꯖꯨꯕꯂꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯉꯝꯕ ꯑꯁꯤꯃꯛ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯁꯨꯅꯟꯇꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯒꯔꯜꯁ ꯍꯣꯝꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯅꯤꯡꯊꯧꯄꯣꯛꯄꯤ ꯃꯃꯖꯤꯁ ꯁꯤꯖ ꯁ꯭ꯌꯥꯝ ꯁꯈꯤꯒꯤ 30ꯔꯛ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯀꯨꯝꯑꯣꯟ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯒꯨꯔꯨꯃꯌꯨꯝ ꯑꯦꯕꯦꯇꯣꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯕ꯭ꯔꯍꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯒꯔꯜꯁ ꯍꯣꯝꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯑꯟꯗꯔ ꯄ꯭रिꯚꯦꯟꯁꯟ ꯒ꯭ꯔꯨꯞꯀꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯒꯔꯜꯁ ꯍꯣꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯧꯔꯣꯡꯕꯝ ꯃꯦꯝꯇꯣꯝꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯖꯤ ꯑꯦꯕꯦꯇꯣꯝꯕꯤꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯇꯦꯡꯕꯥꯡ ꯄꯤꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯤ ꯑꯦꯕꯦꯇꯣꯅ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯃꯥ ꯁꯤꯖ ꯁ꯭ꯌꯥꯃ ꯁꯈꯤꯅ ꯂꯩꯈꯤꯗꯕꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅ ꯆꯍꯤꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯍꯣꯝꯁꯤꯡꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯃꯥꯟꯅꯕ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯊꯧꯗꯥꯡ ꯂꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯍꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯃꯥꯡꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯨꯄꯤ ꯑꯃ ꯗꯦꯡꯒꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯟꯗꯛ ꯗꯦꯡꯒꯤ ꯂꯩꯅꯥ ꯄꯥꯛꯁꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯗꯦꯡꯒꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁꯔ DMO ꯗꯣꯛꯇꯔ ꯂꯤꯌꯥꯟ ꯉꯣꯃꯥꯟꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯅ꯭ꯌꯨ ꯂꯝꯀꯥ ꯀꯣꯂꯦꯖ ꯕꯦꯡꯗꯒꯤ ꯇꯝꯉꯥꯏ ꯍꯥꯕꯨꯡ ꯆꯍꯤ 59 ꯀꯧꯏ ꯃꯍꯥꯛ ꯗꯦꯡꯒꯤꯅ ꯅꯥꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜꯒꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁꯇ ꯂꯩꯀꯠꯅꯔꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ DMO ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯦꯡꯒꯤ ꯀꯦꯁ 32 ꯊꯦꯡꯅꯔꯦ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯇꯦꯁ ꯇꯧꯕꯗ ꯗꯦꯡꯒꯤ ꯀꯦꯁ 60ꯒꯤ ꯃꯊꯛꯇ ꯊꯦꯡꯅꯔꯦ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯖꯤꯅꯤꯝꯁ ꯑꯃꯁꯨꯡ ꯔꯤꯝꯁꯇ ꯑꯔꯣꯏꯕ ꯀꯟꯐꯥꯔꯃꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯦ DMOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯇꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯌꯨꯝꯗ ꯂꯩꯕ ꯂꯦꯡꯗꯕ ꯏꯁꯤꯡꯁꯤꯡ ꯁꯤꯇꯣꯛꯄꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯥꯡ ꯍꯤꯗꯥꯛ ꯑꯃꯗꯤ ꯀꯥꯡꯈꯜꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯀꯥꯡ ꯆꯤꯛꯇꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯒꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯂꯣꯏꯅꯅ ꯅꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ DMOꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗꯦꯡꯒꯤ ꯇꯦꯁ ꯇꯧꯕꯁꯤ ꯂꯅꯥꯏ ꯀ꯭ꯂꯤꯅꯤꯛꯁꯤꯡꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯂꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ CMO ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ IDPS ꯁꯦꯟꯇꯔꯗ ꯂꯦꯝꯅ ꯁꯦꯜ ꯑꯃꯗ ꯇꯤꯡꯗꯅ ꯇꯦꯁ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯝꯇꯣꯝꯁꯤꯡ ꯎꯠꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ PAWFꯀꯤ ꯃꯦꯝꯕꯔꯁꯤꯡ ꯃꯅꯤꯄꯨꯔ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟड ꯔꯤꯁꯔꯆ ꯁꯦꯟꯇꯔꯁ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ
Patriotic Writers Forum PAWF Manipur Manipuri Culturals Complex MCC Bangladesh amadi Manipuri Youth Forum MYF Bangladesh kusamnaraga Manipuri Culturals Complex ta pangthokiba ningol sakobagi thoramna saruk yakiba Patriotic Writers Forum Manipur gi mihut sing ngasi Manipur Library and Research Center MLRC Aisonbam Laikai Bangladesh ki thomi sing harau tyamna okre MLRC Bangladesh ki founder ayekpam Anjuna Mapungoiba Thaudang Loduna Pangtokiba Thoramadura Center Sigi Advisor Laisunbam Rajkumar Thoramapu Wenesariaki Loinana PAWF Manipur ki President Naroibam Kamaluwang Hanagi President Dr. Yeskul Khoirakpam Vice President Sobita Mongzam Forum ki Secretary Rakesh Naurem Forum ki Life Member Dr. Kontauzam Bimola Devi PAWF Guwahati Branch ki Secretary Raju Maibam Singbamyoy Kyana Akanaba Mitung Wenesariaki Tharamaduga Mari Lainana PAWF Manipur ki Secretary Rakesh Naurem na Phungdokibada Culturals Exchange Toina Taunabana Bangladesh amadi Manipur gi mitai singi mari yamna ka hen naksin hale Manipur gi phazaraba nat satnabi lol amadi literature gi ngaktuna thamliba makai malemda mitai haiba furubu sikhak mut banairoi Indo Bangla ni ki marakta Culturals Exchange kharaga hena toina taunaba tangai phade ki Rakesh Naurem na makhata na hai Bangladesh ki laimai Thauna Pharabi Maitai Nupi Ayekpam Anjuna Manipur Library and Research Center Amal Linkhatpa Asima Bangladesh Lebaksida Khundariba Maitai Singyoina Khwaidagi Sakthok Saningamani Anjugi Thauna Handaba Sibu PAWF Manipuna Matamatam Gyoina morally, financially amadi physically pangbi aba mating panganeki Tharamaduga Mari Lenana MLRC ki founder ayekpam Anjuna Phungdokibada Manipur Library and Research Center asi kumja English singaniga taragama pani October mada Patriotic Writers Forum ki Secretary Rakesh Naurem amadi matamdugi President Yeskul Khoirapam anina maikhum hangdoklamani Tien kraba sahi mari asida center asida Manipur gi mamal yamlaba lyric collection tawang amle center asina Bangladesh ki ahanba mairoi sing leptana merit award piduna ikai khumna bu utpa hore haikenesu pawsna su makhatana phongdorakli amaromdana Imphal East District Police na sinduna ngasi ningol sokobugi thoram pangthokre Imphal East District Police na sinduna sei khudingi pangthokpa ningol sokobugi thoram sei si goinesu ngasi district headquarter SP Imphal East ki complex ta pangthokre thoram adu mapungoini Imphal East ki tongan maphamdigi maira paibi ima kya na saruyaki thoram adu gi sarama oina SP Imphal East na ningol singda asama khudol pot pibaga loinana saklena masu saminaki thoram adu ga mari leinana SP M Pradip na phongdokhibada District Police Imphal East District asigi manungda lairiba ise sensing amadi maira paibi ima sing sa kauriba sigi nunggeba panamdi praja miyam ga nakshinaba praja miyam gi awana khudimakta sarugyaba ngamba loinana miyam gi police oiba duni police amadi praja ni gi marakta understanding lainaba haibisi yamna mu tangai phati praja gi mateng yaudana police khaktana thabak tawba ngamloi amanamada cooperation pinaraba matamda people's police relationship asi semgot pangamgani Police ki su asweba leitaba nati aduba praja miyamna asweba kya adu puthok pirakna semdokpagi tanja ma pibani haina lawi matamamada police amasum praja ni gi marakta misunderstanding kharadagi gap khara leramlaba sunga sidi Marias yamna phagale praja miyamna su police pu marup amagum ubang ngamlakle masimak lebak yamna phabani haina sumangna phongdokhedi amaromdana base of amik 2022 December da pangthokadori Apun Manipur matam isai kanglup amigna sai kyagi mamang nigi pangthok tuna lakpa lamdam asigi na oidiba saisakpi kya ba asauba phambak ta pukhotnaba madi aphaba saisakpi kaya semgatnaba ki damak pangthok matam isai ki khwaidi ki sawba sangdamnaba ma oidiba base of amik 2022 lakbi December thada pangthok lagani haina amiki General Secretary and Dananjoyna press thadorakpa sirol aman haidi sirol asina hai asiguma matam isai sangdamnaba Mega event asigi sarwa moina Manipur gi tunga district sing the screening hanna sing thoram sing amiki district center singa chamnaduna pangthokpaga loinana preliminary round sing su pangthoklagani haidi amik district center sing lakli November 10 phawgi manungda preliminary round loisina basayol sina khangalakli loinana preliminary round asida ahan bani suba madi ahum suba position taraklaba competitor sing mega final sarugya gani haiden su pausna makhatana phongdorakli Makasa tarakpoina manaba pauksi digi topa pawamana minister gi makhara director laidibara director gi makhara minister laidibara Khelo India gi makhada
Rowing course afaba ma khalu hairaga canoeing and kayaking course khaliba youth affairs and sports yas ki director Fulen Mitai matik saba director ne happy ki khudam sangnam pi bangam labadi kanglai pak kanbalu KKL Manipur na maki matak taliba demand ngasidigi topi gi haina lup asigi secretary general ngam khai ngak paluang na phongdorakli KKL gi office ta pangtopa pawgi mi phamamada ngam khai ngak paluang na makhatan hai Khelo India implement tawdri basi yas ki director Fulen Mitai matik sada badagi ni haine KKL na hanjin hai ki balairi loinana iramasi ki matang na PM da sebau pi ki begi pakum mamang da puthokre aduga pakum adu matik sade haina su sesang pumba amuk loina thakrabani aduna hairiba sesang sing adu submit tawkhraba matung yas ki minister gi office tagi phone taraktuna Khelo India program implement tawdri basi ki matang da sayana bakhara laikhi ki minister na yas ki director si suklau laukthok loi director si matik yamna saba director ni nakoina phana yamna democratic oiba protest tawragasu laukthok loi hena thamlakpa si lebak thibani director gi makhada minister laidibra natragana minister gi makhada director laidibra haina hangladuna mara lairaba director ama ki damakta minister ama na ma ki support wangang lak paibasi Manipur ahanmani puwari ta amukta thokhitribani adubo director si hauji mara lairi haina allegation tawriba misangni masigi matana matik saba se sangsing prime minister pisin grabani haki mangna makhatan hai prime minister gi mekedi gi call toraktuna nakoina thakiba sewa odu fangle amasum nakoina pamli bisi karino hairaki maduda aikoina Khelo India amadi leba sigi oina sana khrabasu ngasi phau Manipur sana dribisi karigi no amadi masi implement tawdabagi khwaidigi soiribadi yas ki director Fulen Mitai na matik sada badagi ni haina PM gi office ta thamkhrabana ki khwaidigi ngakpadi thasigi kunga mari de yas department gi miyoi khra amadi course kharana sport director gi office mamangna protest tawkhibaduni protest aduda makoina sijinaba banner amadi Kholauk director si matik saba director ni KKL na tawrakli bi allegation yaningde khwaidi gi matik saba ngasi phawda leiba director Khoiren Mitai ni haigiri adu oirabadi rowing gi course afaba ma khallu hairapa matamda canoeing ends kayaking gi course director Fulen na khalibasi yabirabra discipline manadaba amagi course khanba matamda yai haidibasigi asum ararandu khangningi asigumba manadaba discipline amagi course khanbadura makoina matik saba director ni haidibasi aikoina hangliba question asigi pakum pibiu kariguma maduna asumba oirabadi KKL na tawriba demand asi tokpige haina director matik sai haidiba mi singa tu da phungdorakli makasa tharakpo oina kangla pawdige to papaw mana culturals exchange toina tawbuna Bangladesh amadi Manipur gi mitei sing hena naksina hale Rakesh Naurem Patriotic Writers Forum PAWF Manipurna Manipuri Culturals Complex Bangladesh amadi Manipuri Youth Forum MYF Bangladesh kusamnaraga Bangladesh ki Manipuri Culturals Complex ta pangthokiba ningol skobagi thoramda saruk yakiba Patriotic Writers Forum Manipur gi mute sing Manipuri Library and Research Centers Laisomba Laikai Bangladesh ki Thaumising Harau Tem Okre MLRC Bangladesh ki founder Ayekpam Anjuna Mapungoiba Thaudang Lauduna Pangthokiba Thauramadu Center adugi advisor Laisombam Rajkumar na Thauramapoi Lunena PAWF Manipuri President Naroembam Khambaluang former President Dr. Yes Kul Kwerakpam Forum gi Vice President Sovita Mongzam Secretary Rakesh Naurembam Yepa member Dr. Konthauzam Bemola Devi PAWF Guwahati branch ki Secretary Raju Maisnam na Singomiyoi Kyana Akhanaba Mithungen oina saru yakhenesu pausna makhatana phongdorakli Loshilakpoina pandam pauksidiga to pamaroibi ipauk mayam da thamjagi ek is policy da Manipurna kari tabu yai haibadu marik sumna khangdoktuna thabak oina pekatpa mathau tai State Minister ek is policy da Manipurna kari tabu yai haibadu marik sumna khangdoktuna thabak oina pekatpa mathau tare haina Manipur gi State Minister N Berena phongdokre ek is to Indo-Pacific role of Northeast Indian state in connecting the connectivities haibi hiramasida Nominini Sathagadaba conclave among us Asian Conference Ministry of External Affairs amani Manipur University na puna sinduna Singmairong the Labor Hotel Classic Grenade Pangtokre Tharamadura Manipur Minister N Berena Atubu Mitung External Affairs amasum Education Minister of State Dr. R.K. Ranjana Tharamapu MUG Vice Chancellor Professor N Lokendra amadi Ministry of External Affairs ki Joint Secretary amadi PPNR Dr. Sumit Sheikh
IFS na akanaba mithungsing oina saruk yaki thauram aduru saruk yaraduna Chief Minister N Birena makhatana hai mamangda look is policy haina leirambadagi hauzik ek is policy haina honglatuna lambi thongi phibam amadi check posting yauna hiram kudimakta manglomna sangsinba ngamle loinana hauzik su thabak ya pekhali adubu karamba infrastructure semgatpa mathok tai karamba manpower mathok tai haibi hiram asida aikoina khanthaba matam hoire ek is policy si kuiraba wapam oirabasu materialize tawduna leiri practically oigadaba blueprint ama semba mathau tare ngasigi conclave sina asoba ohongba purakani haibiki thajabale prime minister north east asi chakhatpagi anauba engine haina lauribani project kaya kan semga sagali state lenga nasu border area da lambi thong phagana bohonari scheme kya gi makha state asida chakhatpa purakna ba kana honari law and orders yamna phagale border state singi marakta lairiba connectivity road singi phibam yamna phagale makhatana semba sakatpagi thabaksu paikhali haina su pau sina makhatana phongdorakli amaromdana Manipur masani lupa crore taraga manga rongi drak konana Assam da phare Manipur gi miyeni lupa crore taraga manga rongi mamal oigedaba morphine gi konana Assam police ki team na Assam gi Karbi Anglong district gi phare hari senior police official amana phongdo khibida mayai ka bachinja puthuk pusin tawre habi gi aron paw ma phangmadagi Dilai mapar police ki check post ama semduna thamki hari magna makha tara dun hai ngasi ayuk pung 12 makhairom tarakpada hai riba check post aduda Uttar Pradesh ki registration number UP 14B BH 4238 oiba Manipur gi lakpa gari ema khamduna thamki tungda police ki team aduna gari edu thibu humba sathabada gari edu gi maning thangba maikai rom de lupa crore taraga manga rom gi mamal oigedaba morphine kg 3.8 rom lotuna leramba thenakibine hari ahan bigi oina miyo ani asida wangpang sathabada drug singadu siliguri tamna punaba honarambani haiba khamngamki hiramasiga mari lainana case ma lokhotkibaga makhatana investigation sathari haidi loisilakpoina topa pawmana government na miyo lakh tara thabak pinaba honari modi lebasigi prime minister Narendra Modi na ngasi video messaging gi kuthangna Gujarat Rosgar Melad wangangkre Prime Minister na grade kaya ama ki tungan phamsingi damak te appointment letter spi khrapa na oiriba candidate lising kaya ama bu thagat pa phongdokre Prime Minister na hauna na amuk ningsing ki madudi Danteras ki yamna yai pharaba numit adura mahana national gi thakta Rosgar Mela si hawdoki masida mahana candidate lising humdraga manga gi appointment letter sing entoki masiga sapmana ba makhal gi Rosgar Mela sing si state kaya ama da masum union territory sing da silagani haina Prime Minister na Gendaras ki numita phongdokibani magna hai Gujarat masigi matana yamna khongjel yangna thabak paikhalagli amasu masi candidate lising manga na Gujarat Panchayat Service Board gi appointment letter sing phanglagani candidate lising nipana Gujarat Sub Inspector Recruitment Board amasum Lok Rasak Recruitment Board gi makoi appointment letter sing phanglagani Prime Minister na Gujarat ki Chief Minister amasum ki thabak paikhatpagi damak thagali handaki matang sida naha lising tara Gujarat appointment letter sing pikre amasum mathangi sei amada pham lising kunthraga manga mention na ba panam thamkre haina Prime Minister na khangalaki Prime Minister na Gujarat thabak phanganba masu masana masabu thabak pijabagi khudong saba kyama pibagi damak state asigi new industrials policy da credit pikhi magna oja gumba digital platform sing amasum class 3 amasum 4 gi pham sing da interview tawbagi thawong adu laukthokhiba du bu thagale haina su paus na makhatana phongdorakli hauji koina di paus si matang se lusinjarage amasum myam pun anau update ngamine se na su channel sigi mekai digi myang inform da lepalaitana thamjari du myang anau no i paus myam pun ngamine si and thank you